Student Awareness cum Felicitation Program Lamding Educated Welfare Association Liwa Lamding na sindana Association asige sanglendang asu pangthokhre chaliba chahi English singani ga kunga manga da haidokiba bosem kosem amade CBSE examination da mai paklaklaba Lamding Thobal district na konba jaga da leiba satra satri pum namakna examination da mai paklaba da pukning thogatana che kolom na chingba association ge mai kai dige khudol tam khibaga lonena tungi mai masing tambada pukning loksing amade thona leinabagi matangda leikai asige akhang he kayana Nganki Thoramada Semco College Komla Thabi Associate Professor Harida Sorokaibam na Fongdokibada Thaina di Law Sunaba Inkol Sunaba Sanloina Bohonabada Lairik Paba Yamna Fanglakte Numidanga Lairik Parabasu Pudolgi Musi Musiraba Mengal the Lairik Paraki School Chalabasu Kongna Chalaki Aduga Kairo Likaida Takpinaba Oza Suleram de Dubu Hozikti Satra Satri Singasikumna Awaba Siteng Nadre Tasengna Hairabadi Lairik Yamna Haiba Yarabani Haina Fongdoki Liwa Lamdingi Secretary Roman Nongmaitem na Fongdokibada Lairik Tamningai Matamda Ahangba Matamda Afaba Tabak Torabadi Satra Amabuma Saktopo and Bangami Kanadabada Matamangan Gumsi Haiki Toramaduga Mari Lena Hosikozik Manipur University da JRF Toriba Biganda Sorokaibam na Fongdokibada Haurakliba Satra Yambagi Wakal mobile phone the control Toraga Labadagi Lairik Paning Bagi Wakal Poklak Taba Habise Satra Pumna Makki Yamna Laibak Tivani Haina Fongdoki